ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 15 ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯁꯨ ꯉꯁꯥꯏ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯄꯤꯈꯤꯕ ꯃꯣꯔꯣꯛ, ꯃꯆꯨ, ꯊꯨꯝꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯆꯥꯏꯊꯣꯛꯇꯨꯅ ꯃꯈꯣꯏꯁꯨ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯃꯥꯅ ꯉꯔꯥꯡ ꯁꯦꯝ ꯁꯥꯈꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯧꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯣꯏꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯤꯟꯊꯥ ꯄꯤꯔꯣ, ꯍꯧꯖꯤꯛ ꯊꯕꯛ ꯑꯗꯨ ꯍꯧꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯒ ꯆꯤꯡꯈꯩ ꯉꯥꯛꯄ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨ ꯏꯂꯥꯏ ꯂꯥꯏꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯈꯪꯉꯝꯂꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯔꯦꯝꯕꯗ ꯃꯍꯥꯛꯀꯤ ꯃꯈꯥ ꯊꯥꯕ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕꯁꯨ ꯌꯥꯔꯤꯕ ꯄꯣꯠꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯍꯧꯖꯤꯛ ꯂꯝꯂꯩ 8 ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯦ ꯑꯔꯦꯝꯕꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯍꯜꯂꯛꯄꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯍꯥꯏ, ꯂꯝꯂꯩꯃꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯅꯈꯣꯏꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯕꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯐꯔꯦ, ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯂꯩꯀꯥꯏꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯑꯔꯥꯞꯄꯗ ꯂꯩꯕ ꯍꯨꯏꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯔꯤꯕ ꯍꯨꯏꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯕ, ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯃꯗꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯣꯡꯕꯒꯤ ꯀꯩꯅꯣ ꯈꯪꯗꯕ ꯀꯤꯔꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯗꯤ ꯄꯥꯈꯠꯅꯈꯤꯕꯅ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯌꯨꯝꯌꯥꯏꯗ ꯐꯝꯂꯒ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ ꯐꯥꯎꯕ ꯀꯤꯅꯔꯗꯨꯅ ꯌꯨꯝꯌꯥꯏꯗ ꯐꯛ ꯊꯥꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯦꯟꯕꯔꯁꯨ ꯆꯦꯜꯍꯧꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯗꯣꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯗꯨꯁꯨ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯗꯣ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯂꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯀꯌꯥ ꯈꯣꯝꯖꯤꯟꯗꯨꯅ ꯍꯥꯞꯆꯤꯟꯈꯤꯕ ꯆꯐꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯐꯃꯦꯟ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯒꯤ ꯖꯒꯥ ꯑꯃꯗ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯁꯨꯃꯥꯡꯒꯤ ꯖꯒꯥ ꯑꯗꯨꯗ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯊꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯐꯨ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯤꯟꯗꯨꯔꯁꯤꯡ ꯆꯥꯏꯈꯥꯏꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯍꯜꯂꯤ꯫ ꯑꯗꯨ ꯀꯟꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯀꯔꯤꯃꯇ ꯃꯦꯛꯃꯣꯛ ꯂꯥꯎꯈꯤꯗꯕꯒꯨꯝꯅ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯝꯕꯥꯜ ꯃꯔꯤꯠꯇꯤ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯊꯧꯅꯤꯖꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯈꯩ ꯉꯥꯛꯄ ꯁꯨꯃꯥꯡꯗ ꯂꯩꯋꯥ ꯇꯤꯜꯋꯥ ꯈꯔ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯆꯐꯨ ꯑꯗꯨ パꯏꯗꯨꯅ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯂꯥꯏ ꯊꯥꯖꯤꯜꯂꯝꯕ ꯍꯥꯏꯕꯗꯤ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯇꯣꯝꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ, ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯈꯣꯡꯅꯥꯡ ꯂꯩꯈꯤꯗ꯭ꯔꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯐꯨ ꯑꯗꯣ ꯇꯞꯅ ꯊꯝꯃꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯑꯔꯥꯞꯄꯗ ꯃꯃꯤꯠ ꯃꯅꯥ ꯏꯂꯪ ꯂꯪꯕ ꯃꯈꯩ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕꯗꯤ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯊꯥꯔꯛꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯉꯁꯥꯏ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯣꯔꯣꯛ ꯍꯩꯔꯣꯛ ꯑꯃꯗꯤ
ꯊꯨꯝ ꯃꯆꯨꯅꯆꯤꯡꯕ ꯆꯥꯏꯊꯣꯛꯈꯤꯕꯅ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯕꯗꯨꯗꯗꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯌꯦꯅꯈꯥ ꯌꯦꯡꯒꯨꯜꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯈꯥꯡꯂꯤ꯫ ꯌꯦꯅꯈꯥ ꯌꯦꯡꯒꯨꯜꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯅꯩꯈꯥꯏꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯤꯄꯥꯏ ꯊꯕꯥꯏꯔꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕꯁꯨ ꯃꯄꯥꯜꯗ ꯇꯧꯔꯤꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯀꯤꯃꯟꯈꯤꯕꯅ ꯃꯈꯣꯏꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯃꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ, ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯏꯕꯗꯨ ꯏꯟꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯆꯥꯏꯊꯣꯛꯂꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯆꯤꯡꯊꯦꯛꯇꯨꯅ ꯂꯣꯏꯅꯃꯛꯄꯨ ꯁꯤꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯣ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯥꯀꯜ ꯑꯃꯗꯅ ꯇꯝꯅꯕ ꯑꯃꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯕꯁꯨ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯥꯒꯤ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡ ꯃꯊꯪ ꯃꯊꯪ ꯆꯠꯊꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯎꯔꯛꯄꯗꯗꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯆꯐꯨ ꯑꯗꯣ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯆꯐꯨ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯎꯪꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯃꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯇꯝꯅꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯈꯦꯜ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯦꯜ ꯂꯥꯡꯂꯝꯕ ꯑꯗꯨꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯐꯨ ꯎꯪꯍꯜꯂꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯨꯝ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯔꯝꯗꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯆꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯁꯨꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯑꯁꯨꯝ ꯆꯤꯡꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯑꯀꯣꯏꯕꯗ ꯂꯥꯌꯥꯝꯁꯤꯡ ꯑꯗꯣ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯁꯣꯛꯅꯅꯕ ꯍꯣꯠꯅꯔꯤ, ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯅꯅꯕꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯅ ꯁꯣꯜꯂꯛꯂꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯃꯊꯪ ꯃꯊꯪ ꯆꯪꯕ ꯍꯧꯈ꯭ꯔꯤ꯫ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯈꯨꯝ ꯑꯗꯣ ꯍꯥꯡꯗꯣꯛꯇꯅ ꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯆꯐꯨ ꯑꯗꯨꯗ ꯆꯪꯕꯨ ꯆꯪꯈ꯭ꯔꯕꯗꯤ ꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯆꯐꯨ ꯑꯗꯨꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯆꯪꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯃꯩꯊꯪꯗꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯉꯝꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯟꯈ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯆꯤꯡꯈꯩ ꯉꯥꯛꯄꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯐꯥꯔꯒ ꯆꯤꯡꯂꯒ ꯄꯣꯔꯛꯂꯒ ꯆꯐꯨ ꯑꯗꯨꯗ ꯅꯝꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥꯡꯒꯜꯗꯤ ꯐꯅ ꯌꯥꯝꯅ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯆꯩꯔꯥꯏ ꯈꯣꯟꯕꯁꯨ ꯈꯪꯂꯤ꯫ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯍꯥꯛꯀꯤ ꯊꯥꯗꯣꯛꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯆꯐꯨꯗ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯏꯃꯥ, ꯏꯔꯥꯏ ꯂꯩꯃ, ꯈꯣꯡꯕꯥꯟ ꯂꯥꯂꯨꯝꯕ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯂꯩꯔꯛ ꯁꯥꯊꯧꯕ ꯂꯥꯌꯥꯝꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯀꯧꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯁꯨ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯊꯥꯗꯣꯛꯄ ꯑꯁꯤꯅꯗꯤ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯆꯠꯂꯒꯦ ꯈꯜꯂꯗꯨꯅ ꯆꯩꯔꯥꯏ ꯈꯣꯟꯕ ꯃꯁꯥꯃꯛ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯥꯏꯕꯁꯨ ꯈꯪꯉꯤ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕꯗ ꯃꯥꯏ ꯄꯥꯛꯂꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯊꯝꯕꯥꯜ ꯃꯔꯤꯛ ꯂꯥꯏꯅꯤꯡꯊꯧꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯈꯨꯔꯨꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯁꯨ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯄꯥꯝꯕ ꯀꯩꯔꯦꯟ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨꯕ ꯏꯂꯪ ꯂꯪꯕ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯃꯨꯕ ꯑꯃ ꯇꯣꯡꯂꯒ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯥꯏꯕꯁꯨ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤꯁꯨ ꯄꯥꯝꯕ ꯀꯩꯔꯦꯟ ꯃꯃꯤꯠꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯗꯣ ꯀꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯁꯨ
ꯈꯨꯜꯒꯤ ꯂꯧꯕꯨꯛ ꯂꯝꯌꯥꯏꯗ ꯃꯍꯥꯛꯁꯨ ꯆꯩꯔꯥꯏ ꯈꯣꯟꯕꯒ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯥꯞꯄꯗ ꯆꯩꯔꯥꯏ ꯈꯣꯟꯕ ꯂꯥꯛꯂꯤꯕꯗꯣ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯎꯔꯤ꯫ ꯑꯗꯨꯒ ꯆꯩꯔꯥꯏ ꯈꯣꯟꯕꯅꯁꯨ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯃ ꯇꯣꯡꯂꯒ ꯂꯥꯛꯂꯤꯕꯗꯨꯁꯨ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯍꯥꯏ, ꯆꯤꯡꯈꯩ ꯉꯥꯛꯄ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯪꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯕꯁꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯋꯥꯕ ꯇꯥꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯀꯜꯂꯤꯕꯅꯣ? ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ? ꯃꯥꯡ ꯇꯥꯛꯂꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯈꯨꯜ ꯑꯃꯗ ꯀꯣꯛ ꯍꯣꯡꯈꯤꯕ ꯌꯥꯗꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯃꯛ ꯂꯥꯛꯂꯤ꯫ ꯅꯪꯒ ꯑꯩꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯅꯪꯕꯨ ꯑꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯦ ꯑꯩꯅ ꯏꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏ ꯆꯔꯥꯏ ꯈꯣꯟꯕ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯉꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯧ꯫ ꯍꯣꯏ, ꯅꯪꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯗꯤ ꯅꯪꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯦ ꯀꯨꯁꯤ, ꯅꯨꯡꯉꯥꯏꯍꯟꯒꯦ ꯀꯨꯁꯤ, ꯅꯪꯒꯤ ꯅꯅꯤꯡ ꯇꯧꯖꯍꯧ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯉꯥꯛꯂꯤꯉꯩ ꯅꯪꯒꯨꯝꯕꯅ ꯁꯣꯛꯄꯗꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯤꯒꯠꯄꯗ ꯑꯩ ꯑꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯈꯤꯕ ꯅꯪꯅꯗꯤ ꯈꯪꯉꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯣꯏꯔꯦ꯫ ꯅꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯝꯂꯦꯟꯗ ꯊꯥꯔꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯌꯥꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯒꯤ ꯂꯧꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯅꯣꯛꯂꯒ, ꯅꯍꯥꯛꯇꯤ ꯅꯪꯅ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯈꯨꯜꯒꯤ ꯑꯌꯥꯕ ꯂꯧꯔꯤꯕꯣꯏꯔꯥ? ꯑꯗꯨꯕꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯑꯌꯥꯕ ꯂꯧꯗꯦ꯫ ꯏꯅꯤꯡꯇꯝꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯃꯥꯡꯍꯜꯂꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯎꯅ ꯈꯣꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯨꯕꯥꯛꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯥꯔꯝꯕ ꯂꯩꯇꯨꯝ ꯑꯃ ꯈꯨꯟꯒꯠꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯇꯨꯝ ꯑꯁꯤꯗ ꯂꯩꯋꯥ ꯑꯗꯨ ꯁꯣꯟꯖꯜꯂꯒ ꯃꯍꯥꯛꯅ ꯂꯪꯊꯣꯔꯛꯄꯗ ꯍꯥꯏꯔꯤꯕ ꯂꯩꯇꯨꯝ ꯑꯁꯦ ꯁꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯉꯪꯗꯨꯅ ꯃꯩꯈꯨ ꯑꯃꯨꯕ ꯆꯕꯨꯜ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ, ꯀꯩꯁꯨ ꯂꯩꯇꯕ ꯈꯨꯠꯂꯥꯏ ꯑꯁꯤꯗꯤ ꯑꯩꯒꯤ ꯈꯨꯄꯥꯛꯇꯅ ꯉꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯧꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯈꯨꯠꯆꯦꯕ ꯌꯥꯟꯊꯕꯗ ꯃꯗꯨꯕꯨ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯃꯥꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯍꯥꯛꯀꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯆꯔꯥꯏ ꯈꯣꯟꯕꯁꯨ ꯃꯍꯥꯛꯀꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯃꯨꯕꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕ ꯀꯩꯔꯦꯜ ꯑꯃꯗꯤ ꯃꯃꯤꯠ ꯉꯥꯡꯕ ꯀꯩꯔꯦꯜ, ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯑꯃꯗꯤ ꯆꯔꯥꯏ ꯈꯣꯟꯕꯒꯤ ꯀꯩꯔꯦꯜ ꯑꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯆꯣꯡꯁꯤꯟꯗꯨꯅ ꯈꯟꯅꯔꯛꯂꯤ, ꯐꯨꯅꯔꯛꯂꯤ, ꯆꯤꯛꯅꯔꯛꯂꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯆꯤꯛꯅꯔꯕ ꯃꯇꯨꯡꯗ ꯑꯅꯤꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯇꯧꯔꯤꯕꯁꯤꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯆꯩꯔꯥꯏ ꯈꯣꯟꯕ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯀꯔꯤꯅꯣ, ꯑꯩꯈꯣꯏꯒꯤ ꯈꯨꯅꯦꯛ ꯁꯥ ꯑꯣꯏꯔꯤꯕ ꯁꯥ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ, ꯀꯗꯥꯏ ꯇꯧꯔꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯊꯣꯔꯛꯅꯅꯕ ꯂꯥꯛꯅꯅꯕ ꯐꯅ ꯀꯟꯅ ꯀꯧꯔꯕꯗꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯆꯔꯥꯏ ꯈꯣꯟꯕꯁꯨ ꯃꯈꯣꯏꯅ ꯈꯪꯗꯕ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯑꯁꯤꯗꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯟꯅꯕꯒꯗꯣ ꯄꯨꯡꯇꯣꯛ ꯇꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯁꯨꯝ ꯂꯩꯊꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯔꯥꯏ ꯈꯣꯟꯕꯗ, ꯅꯪꯅ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯇꯧꯔꯛꯂꯕꯅꯤꯅ ꯃꯗꯨꯒꯤ ꯆꯩꯔꯥꯛꯇꯤ ꯅꯍꯥꯛ ꯐꯪꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯆꯩꯔꯥꯛ ꯑꯗꯣ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯩꯔꯥꯛ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯩꯔꯥꯏ ꯈꯣꯟꯕ ꯋꯥꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯌꯦꯞꯂꯒ ꯄꯣꯔꯛꯄ ꯁꯪꯒꯥꯏ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯊꯛꯇ ꯍꯥꯏꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯆꯣꯡꯊꯣꯛꯍꯧꯕꯗꯒꯤ ꯄꯥꯜꯍꯧꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯡ ꯇꯥꯒꯤ ꯂꯥꯟ ꯑꯃ ꯍꯧꯕ ꯇꯥꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯌꯦꯞꯇꯨꯅ ꯄꯣꯔꯛꯄ ꯁꯣꯔꯤ ꯑꯃ ꯁꯠꯇꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯔꯤꯒ ꯁꯪꯒꯥꯏꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯂꯤ꯫ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯔꯥꯏ ꯈꯣꯟꯕꯕꯨ ꯁꯣꯔꯤꯅ ꯊꯤꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯆꯔꯥꯏ ꯈꯣꯟꯕꯅꯁꯨ ꯆꯤꯡꯈꯩ ꯉꯥꯛꯄꯕꯨ ꯁꯪꯒꯥꯏ ꯑꯗꯨꯅ ꯌꯥꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯥꯏꯕ ꯑꯣꯏꯕꯗ ꯅꯠꯇꯅ ꯊꯥꯡ ꯇꯥꯒꯤ ꯃꯔꯝꯗꯁꯨ ꯅꯤꯡꯊꯤꯅ ꯍꯩꯔꯤꯕꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯍꯦꯟꯖꯤꯟꯅꯗꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ
ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯥꯎꯊꯣꯔꯛꯄꯗ ꯆꯔꯥꯏꯈꯣꯟꯕꯗꯣ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯅꯥꯒꯨꯝꯕ ꯃꯇꯨꯡꯗ ꯑꯃ ꯊꯝꯂꯒ ꯀꯥꯎꯊꯣꯔꯛꯄꯒꯤ ꯃꯑꯣꯡꯗ ꯆꯔꯥꯏꯈꯣꯟꯕꯅ ꯎꯍꯧꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯛꯄꯗꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ, ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯆꯔꯥꯏꯈꯣꯟꯕꯅ ꯈꯟꯖꯩ, ꯍꯧꯖꯤꯛꯇ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕꯗꯥꯏꯅꯦ, ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯁꯣꯔꯤ ꯑꯗꯨꯅ ꯆꯔꯥꯏꯈꯣꯟꯕꯒꯤ ꯊꯥꯖꯤꯟꯗ ꯊꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯆꯔꯥꯏꯈꯣꯟꯕꯅ ꯆꯤꯡꯈꯩ ꯉꯥꯛꯄꯕꯨ ꯀꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯀꯥꯎꯊꯣꯛꯄ ꯑꯗꯨꯗ ꯊꯥꯖꯤꯟꯗ ꯄꯥꯜꯂꯗꯨꯅ ꯆꯤꯡꯈꯩ ꯉꯥꯛꯄ ꯁꯣꯔ ꯐꯨꯟꯗꯨꯅ ꯂꯩꯃꯥꯏꯗ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯑꯋꯥꯕ ꯈꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤꯅꯣ, ꯆꯔꯥꯏꯈꯣꯟꯕꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯦꯞꯈꯤꯕꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ, ꯍꯥꯏ, ꯅꯪꯒꯤ ꯅꯇꯨꯡꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕꯗꯨ ꯀꯅꯥꯅꯣ? ꯃꯗꯨꯁꯨ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯔꯥꯏꯈꯣꯟꯕ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ, ꯍꯥꯏ, ꯅꯪꯁꯨ ꯅꯪꯒꯤ ꯅꯇꯨꯡꯗ ꯀꯅꯥꯅꯣ ꯑꯃ ꯂꯩꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ? ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯄꯣꯔꯛꯄ ꯅꯪꯒꯤ ꯅꯌꯥꯅꯨꯄꯥ ꯑꯗꯨꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯥꯛꯇꯦ, ꯏꯇꯣꯝꯇꯅꯤ ꯍꯥꯏꯔꯤ꯫ ꯆꯔꯥꯏꯈꯣꯟꯕꯁꯨ ꯍꯥꯏꯔꯤ, ꯑꯩꯁꯨ ꯀꯅꯥꯁꯨ ꯂꯥꯛꯇꯦ, ꯏꯇꯣꯝꯇꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ, ꯃꯐꯝ ꯑꯁ꯭ꯋꯥꯏꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯆꯨꯝꯕꯒꯤ ꯃꯤꯆꯪꯗ ꯆꯪꯕꯅꯤ, ꯅꯪꯒꯤ ꯃꯤꯆꯪꯗ ꯆꯪꯕ꯭ꯔꯥ ꯑꯩꯒꯤ ꯃꯤꯆꯪꯗ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯣꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯊꯤꯟꯖꯤꯜꯂꯛꯄꯗ ꯆꯔꯥꯏꯈꯣꯟꯕꯅ ꯆꯣꯡꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯣꯡꯊꯣꯛꯄꯗ ꯅꯪꯍꯧꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯗ ꯊꯤꯟꯈ꯭ꯔꯦ꯫ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯆꯔꯥꯏꯈꯣꯟꯕ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯩꯅꯥꯈꯣꯜ ꯑꯗꯣ ꯈꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ, ꯈꯥꯡꯉꯨ, ꯅꯪꯗꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕꯅ ꯍꯦꯟꯅ ꯄꯛꯆꯩ, ꯅꯪꯅ ꯋꯥꯍꯜꯂꯕ, ꯅꯪꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯪꯅ ꯉꯁꯤ ꯁꯤꯔꯝꯗꯥꯏꯗ ꯈꯥꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯈꯥꯡꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯁꯣꯔꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯆꯔꯥꯏꯈꯣꯟꯕꯅ ꯅꯥꯀꯟꯗꯒꯤ ꯇꯥꯈ꯭ꯔꯕ, ꯍꯥꯏꯕꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯥꯎꯊꯣꯛꯄꯗ ꯇꯥꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯛꯇꯨꯅ ꯊꯤꯜꯂꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯣꯡꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯁꯌꯦꯡ ꯃꯔꯨꯗ ꯊꯤꯟꯗꯨꯅ ꯐꯥꯎꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯊꯔꯛꯂꯤꯕ ꯁꯣꯔꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯪꯒꯥꯏ ꯑꯗꯣ ꯄꯥꯏꯔꯒ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯁꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯉꯥꯎꯃꯟꯈ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯔꯥꯏꯈꯣꯟꯕ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯊꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯇꯥꯈꯤꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯄꯥꯏꯔꯛꯄ ꯁꯣꯔꯤ ꯑꯗꯣ ꯄꯥꯏꯈꯠꯂꯛꯇꯨꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯁꯪꯒꯥꯏ ꯑꯗꯣ ꯁꯠꯇꯣꯛꯂꯒ ꯌꯥꯟꯊꯔꯛꯄꯗ ꯆꯔꯥꯏꯈꯣꯟꯕꯒꯤ ꯈꯖꯥꯏꯗ ꯄꯥꯜꯂꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯟꯁꯤꯜꯂꯛꯄꯅ ꯁꯌꯦꯡ, ꯉꯛꯁꯝ, ꯃꯥꯏ ꯃꯤꯠ ꯃꯀꯣꯛ ꯄꯪꯌꯥꯟꯗ ꯌꯥꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯔꯥꯏꯈꯣꯟꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯆꯔꯥꯏꯈꯣꯟꯕꯗꯣ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯧꯖꯤꯛ ꯃꯥꯅ ꯌꯥꯜꯂꯤꯕꯗꯨꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯔꯨꯕꯗꯗꯤ ꯂꯩꯃꯥꯏꯗ ꯌꯥꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯐꯨꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯅꯔꯤꯕꯁꯤꯗꯤ ꯆꯔꯥꯏꯈꯣꯟꯕꯒꯤ ꯃꯥꯅ ꯊꯥꯗꯣꯛꯄ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯃꯗ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ, ꯃꯥꯒꯨꯝꯕꯅ ꯑꯩꯕꯨ ꯃꯌꯥ ꯇꯧꯗꯨꯅ ꯐꯨꯔꯝꯂꯕ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯉꯝ ꯑꯉꯝ ꯇꯥꯟꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯎꯞꯁꯟꯗꯨꯅ ꯇꯨꯈ꯭ꯔꯦ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯆꯔꯥꯏꯈꯣꯟꯕꯅ, ꯅꯪꯅꯕꯨ ꯀꯔꯤ ꯅꯍꯩ ꯍꯩꯖꯗꯅ ꯑꯩꯒ ꯂꯝꯕꯥ ꯄꯥꯔꯤꯕ? ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯄꯥꯡꯒꯜ ꯅꯌꯦꯡ ꯇꯥꯔꯕ ꯅꯍꯥꯛꯅꯤ꯫ ꯑꯩꯁꯨ ꯈꯪꯏ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯖꯤꯟꯈꯤꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯋꯥꯒꯗꯕꯗꯨꯒꯤ ꯈꯜꯂꯨꯔꯒ ꯑꯩꯅ ꯃꯗꯨꯕꯨ ꯊꯑꯣꯏꯅ ꯊꯥꯈꯤꯕꯅꯤ꯫ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯅꯄꯥꯡꯒꯜ ꯅꯌꯦꯡ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏ ꯆꯤꯡꯈꯩ ꯉꯥꯛꯄ, ꯅꯪꯒꯨꯝꯕꯅ ꯑꯩꯒ ꯂꯝꯕꯥ ꯄꯥꯕ ꯅꯇꯤꯛ ꯅꯠꯇꯦ ꯈꯪꯖꯧ꯫
ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯤꯗ ꯈꯧꯁꯥꯔꯤꯕ ꯑꯗꯣ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯪꯍꯧꯗꯅ ꯆꯔꯥꯏ ꯈꯣꯟꯕꯒꯤ मागी नंगल लोमद की पुक फाउना थांग अमन थिलकली अदुम थिलकपदा चराई खोनबना कनानो हाइदुना लेथोक्तुना जंगपददी सिंखै ngakpa ओइदुना लेरमले मतम मरुदा चराई खोनबना नंगदी मतौ करमना हाइदुना लेथोरकपददी माना ngasaiदगी करेमदुना वा ngangliba सिंखै ngakपनि हाइदुना खलुरिबा अदुदी लौरी अम ओइदुना लेरमले मतम मरुदा सिंखै ngakपना ओ नाहाकसु अैना हाइरिबा सिगुमना लेवा हाइबो ओइरकोय अदुमना हाइरगा माक तपना फमथख्री मबुक्तगी सिंथरकपा इना मसादो पुंगलुप लुपलबगुमबनी लेमाय अदुदा लोंखाक लोंग हिबली मसिदगी सिंखै ngakpana परप परप चंगसलक्तुना संगाई अदुबु सत्के हाइदुना तोरकपदा चराई खोनबना ngaikho अैगी संगाई असे सत्किनो अै वफम अमतंग हाइगे नहांगा थादोरकपा हेलोयदो अैना लेरंबा युम अदुगी मखा थंगबा माइकैदा हौबा सावरबा किलिम पाम्बी अमा लेबनी हारिबा किलि पाम्बी अदुगी मखोंदा अैना मदो लोइनमक फुमजिनदुना हेरोइसिंग अदो नमसिनदुना थनमलबनी मदो नहाना अमुक्तंग थादोकपियु अदुमना हायमलगा चराई खोनबा अफम मदुदा थवाय अदुमक मांगख्री मसिदगिदी सिंखै ngakpasu मसादगी असोकपदो हिता लांथक खदा तौद्रबदी याररोय हाइदुना मयुम लोमदा लाखी मतमसे नोंग ngafum तौरकलबनी नाकल अमदना कमदौरी थंबाल मरिकना हौजिकसिबु मतम क्यां वालिबु जानु नोंग nganगदबा हाइदुना लाइंथौ कासिल अदुदा लैरिगी मतमदा थोंग हांगुनी नंगबो ताब्रो थंबाल मरिक नंगबु तारिबरा थोंग से हांगुने हाइदुना कौरई मतम मरु थंबाल मरिकना करीनो कनानो अैगी इमिंग कौरदना करी पांबगे हाइदुना हंगलुई मतम मरुदा असोमदगी हाई अैनीने नपुरोइबा सिंखै ngakpu खंगद्रबरो कांदेसे थोंगसे अमुक्ता हांगुने अदुमना हाइरकपदा थंबाल मरिकना यादे अैगी नुपादीने होरेन हलकदबनी अैगी नुपागी खोंजलसु मांदे अदुगा नंगना हौजिक परप्रप लाक्लगा अैगी नुपाने हाइरगा हेक्तमक यागद्रो हाई कयुनो न ngangiबदुबो हौजिक नोंगालबनी नोंगालब मतम मसी फावबदा नहा कैदौखिगे हाइरिबनो अदुमना हांगलकपदा थंबाल मरिकना नोंगाले कायदना अैगी नुपाना हाइरमदुबु उचिक उयागे मखोल ताद्रिङै येन खोंबगे मखोल ताद्रिङैददी हांगुनु मदो फत्तबनेना हाइखिबनिको अदुमना खलगा लेरिङै अमुकसु थोंगसे हांगोमि नंबो तारिबो थंबाल मरिक अैपो मपादा लेबसी ओथोंग इंख्रे अमुका थोंगसे हांगोमि नंबो हाइदुना हंजन हंजन कौरकली मतम मरुदा थंबाल मरिकना अदु वरबदी फरे हाइदुना महाकना थंबाल मरिकना सिंखै ngakpada हाइखिबा अरोनबा वारिसिंगी मतंगदा हंगलकपदा मपादा लेरिबदो खुंफम खंगरे मसिदगिदी तुमिना दुंगदुंग अदुम चतखी मतम मरुदा थंबाल मरिकतो स्वाय हेक लावी मादी अहानबदा सिंखै ngakpana तसेंगमकी मंगोंदा सानरिबोय हाइदुना खल्लुबनी अदुबु बुदुंग बुदुंग लाउना चतखिबा करिसु हाइरमदबा असिदा लक्लमलिबदो मी नती लाइनि हाइबसे खंगलकपदा महाक्ति मिहुन थाउनगा या यौख्री मतम मरुदा थंबाल मरिकना इस सिरमनिदा हौजिकिदुदी तसेंगमकी बुट ओइरमगनी अदुमना खल्लगा लेरिङै थोंगदो अमुकसु दोंग थिलकले थंबाल मरिकना कनानो नंग अमुक लाक्लबरा हाइरकपदा होइने हे अै अमुक लायने थोंगसे हांगु नो ngangadabsu nga khatang aisalakle adunane ai yum masida laklabani waman khradana aigi sodibasing ase hidak langthak amuka thake adumna hairakpad thambal marikna kanano nangbo parprap laga thong hango dana aidi hangmanga moi adumna hairakpada chingkhai ngakpana hai thong saina phakai jinga yam thuna hango hakchang naga hakchang ngamdabane thong se parprap hango अदुमना हाइरकपदगिदी थंबाल मरिकसु सिरगसी चंगलगा चंग हाइदुना थोंग हांगतोकले मातामरुदा चिंखै ngakpado makuta khara soklaka changakli kari kamdौरिबनो नंगबु हांगुनो हाइबदाइने हाइरकपदा नोंगालिबसु उदबरा हाइरकपदादी थंबाल मरिकना यंगपदा नोंगालुगा लेरमले मदुगी मतुंग चिंखै ngakpana
ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯣ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯁꯦꯝꯂꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯣꯝꯗꯨꯅ ꯁꯦꯜꯂꯕ ꯃꯇꯨꯡ ꯐꯤ ꯑꯃꯅ ꯑꯃꯨꯛ ꯀꯟꯅ ꯌꯦꯠꯁꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯜꯂꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯔꯝ ꯇꯧꯔꯕꯒꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯔꯣꯏ, ꯈꯨꯜꯒꯤ ꯂꯧꯀꯣꯜꯗ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕꯁꯨ ꯁꯤꯍꯧꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒ ꯉꯔꯥꯡ ꯂꯥꯟꯊꯦꯡꯅꯕꯗ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ꯫ ꯑꯗꯨꯒ ꯆꯔꯥꯏ ꯈꯣꯟꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯌꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯈꯨꯜꯒꯤ ꯂꯧꯀꯣꯜꯗ ꯂꯥꯛꯇꯨꯅ ꯆꯔꯥꯏ ꯈꯣꯟꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯦꯡꯁꯤꯜꯂꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯔꯥꯏ ꯈꯣꯟꯕꯗꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯔꯥꯞꯄ ꯆꯤꯡꯈꯣꯡꯗ ꯄꯨꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯄꯣꯂꯣꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯣꯡ ꯇꯥꯔꯝꯗꯕ ꯑꯗꯨꯁꯨ ꯇꯥꯔꯛꯂꯤ꯫ ꯄꯣꯠ ꯆꯩ ꯃꯅꯥ ꯃꯁꯤꯡ ꯂꯦꯞꯀꯪ ꯀꯪꯕ ꯑꯗꯨꯁꯨ ꯐꯈ꯭ꯔꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯏꯁꯤꯡ ꯆꯦꯜꯂꯤ, ꯄꯨꯈ꯭ꯔꯤꯁꯨ ꯏꯁꯤꯡ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯒꯨꯝꯅ ꯍꯟꯖꯤꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯣ ꯃꯍꯧꯁꯥꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛ ꯄꯥꯟꯈꯤ꯫ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯁꯤꯖꯟ 2 ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯄꯨꯊꯣꯛꯆꯔꯛꯈꯤꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫